की स्कीम सिंह प्रमोट तौबा कंटेंट क्रिएटर सिंगदा वीडियो Amada Lupa Lakh amarom PIGADOURI Bihar social media and under all line media rules listing aniga kuntaruk semdok sadok ki baga loinana Bihar Leingak ki scheme amasung program singa loinana center da leiriba modi na luchingba Leingak ki scheme sing bu promote tauduna social media creator puthokpa social media content creator Shingda Bihar Leingak ki maikaidagi video Amada Lupa Lakh ama fawbagi mateng piragani haina lauthokre social media gi content creator Shingda PIGADOURIba senpham asi Bihar Leingak ki media rules ki makhada register tauba content creator sing amasung influencer Shingda khaktada pigadabani content creator Shingna Leingak ki scheme sing promote tauduna video ama thagalaba matung hairiba video asi miyoi lakh ama henbana yengba matamda lupa lising tara pigani amasung yamlaba lupa lakh ama fawa pigadabani hairi Bihar Leingak ki information and public relation development na content creator singi social media account follower masing amasung atopa eligibility criteria singyeng silaba matungda hairiba senfam asi content creator singna phangba yai natraga yadi haibadu leblakani hairi Bihar Leingak na sel gi mateng PIGADOURIba content creator sing asi Leingak ki scheme welfare program amasung development ki thabak thoram khaktada mai on sinaba content oigadaba nishu hairi panba yabadi Bihar Leingak khaktana tana tongan ba state singi Leingak na program oiba content puthokpa creator Shingda mateng pibagi thabak paikhat khiba laikre Uttar Pradesh ki digital media policy gi makhada Leingak ki scheme sing promote tauba influencer Shingda thada lupa lakh 9 fawba fangba yabagi khudong chaba piduna lakhibani Rajasthan amasung Karnataka Leingak na shu follower lakh ama henna leiraba creator Shingna Leingak ki scheme promote taubada sel gi tengbang piduna lakhrabani